August Imphal, Nolini Devi na pau pajari, ahan pada maru ipa pau. Lebaga sida numit humputara mangani jupna sahi taranipan gi mathakta leba miyoi precaution dose lem na kapa ngasidagi hauragani. Rajya Sarkar ki singi lusing basing amadi miyam ki numit tungan ba jila singi district administration na sinduna ngasi pangthokani amishung Malim gilepa kumpu humdoida monkey pox sandok pathengnare Bharat tasu Kerala da lena asi thengna bagal luinana Haksel Mantralayna lena asi lakshinaba akanba thabak lokhatle Lebak asida numit humputara mangani jupna sahi taranipan gi mathakta leba miyoi precaution dose lem na kapak ngasidagi hauragani lebak asina sahi humputara manga surakpa azati ka amrit mahotsav palan thauram ga mari lenana pradhan mantri na miyam da piba khudol oina precaution dose asi ngasidagi tharaga numit humputara mangani lem na kapani Anisuba dose kapraba miyoi tha taruk surabadi precaution dose kapa yare masigi damak miyamna manak nakpata leba CBC center singda satuna precaution dose kapa yaragani CBC center singda su dose asi kapna bagi damak akhanaba tim thamle miyamna khudong chaba si lawna ba haksel bibhag na khangali Amaramda Rajya sida COVID positive oibagi masing hengkalakpa leptri ngarang laijet asiki anuba case humputara tare thengnaki Ngarang punna sample changma humpunipan test tawbada miyoi yangkhai taret adu positive oiba thengnakibani positive oikibasing adugi manungda Imphal West agi niputaruk amadi Imphal East agi 12 yauri ngarang gi oina positive oibagi sang sada 13.3 ne ngarang laichet asidagi miyoi kunmanga naba pharakpadagi discharge tawki naba pharakpagi sang sada 39.2 ani ahum ne hojik active case sahum kun sure Mukhyamatri Nongthambam Biren Haidi Rajya Sigi Jila Khudingmakta Leba Khelo India Center sing ningthina mathau tawholagani Pradhan Mantri Narendra Modi gi lamjing makhada sanaroi sing pungning thawganabagi pandamda lebak asigi jila lising amada Khelo India Center sing hangdoknaba honari masigi manungda Manipur gi oina center 13 hangdokani Mukhyamatri na hai Manipura center 13 hangdoknaba ayaba pirakpagi damak Pradhan Mantri Narendra Modi bu tawbimal khangba uli Jila Khudingmakta Center sing asi hangdoknabagi damak ngarang Mukhyamatri na jila ki Youth Affairs and Sports Officer singda lupal lakh manga gi sek khusinaki Manipur ki oina center sing asi hangdoknaba Kendra Sarkar na lupa koti ama lakh 12 gi senpham pirakibani Ta khuding gi ahum subai idai numita singi lusingba sing amati miyam gi numit pangthoknaba rajya gi mantri mandal na laukiba warep ki matung ina Manipur gi tongan ba jila singda ngasi singi lusingba sing amasung miyam gi numit pangthokani Imphal East jila ki oina miyam gi numit panchayat bhavan da ayuk pung 8 makhai dagi pangthokpa hogani Masigi tamak Imphal East jila ki district administration na miyam gi wakata na ba akhanaba miyam gi numit sel hangdokle Miyamna authority na piba WhatsApp number natraga email ki khutangda tha khuding ki ahum sobe irai ki mangoina na makhoi ki khudong sataba sing khangalakatabani authority na su miyam gi samasya sing athuba matamda kokhan gani haibagi thajaba piki hanati singi lusingba sing amati miyam gi numit Mukhyamatri gi secretariat ta pangthoknambani Sitting Taramatui Legadaba Manipur Bidhan Sabagi Mipam Tha Sigi Kunmangata ki Hauragani, Mipam Sida Budget Estimate Lisingani Kunitoi Kulumdoi Putokani, Tungan pa Department Singi Demands for Grants Kanadenagani, Mipamasi August Mangata Lusingani. Tabi Papawasi, Akaspani, Imphal Takini. Malim gilepa kumpum doida hojik monkey pox sandok pathengnare Bharat tasu lena asi Kerala da naba thengna kibagaloina na Haksel Mantralayna lena asi thengna ba akan ba thabak lokhat pa hode Hiromasi kamari lena na Haksel Mantralayna awang ba thaki multidisciplinary team semle masina Rajya singi Haksel Bibhag loina na laichat si thengna na ba thaurang paikhat minagani team matuta New Delhi gi Ram Manohar Lohia Hospital gi akang ahising amasung Haksel Mantralay gi makok thongba official sing yauri Tungan pa Rajya sing amasung Union Territory sing da phiba masi kupna yengsinna ba amadi darkar lebe thabak sing lokhatna ba Haksel Mantralay na Chief Secretary sing da aiba serol thaduna kangan khre
ngasi pongba pauche singi maroiba pau singi damak hojik Maibam Dwijamani leire Dwijamani Thagasari Nolini Leibak sinbu thungna numit humbudra mangani sumna lemna covid ki precaution dose kapa ngasidigi hawrgani haiba Manipur da covid ki anoba case leptana hengalakli haiba Manipur gi jila khudingmakta Khelo India Center sing hangdok lagani haiba madi India da ahan boina monkeypox case Kerala da thengnare haiba pauna Manipur da gasi phongba pause singi maroiba pawena phongnari Sahi tara nipan gi mathakta leiba miyoi singda lemna precaution dose kapa ngasidagi hawragani haiba paw Imphal Free Press ta ahan ba headline toduna phongli Covid ki anoba case humbudra taret thengnare vaccination camp ngasidagi hawragani haiba paw Manipur Mail da ahan ba headline tawri Covid ki anoba case humbudra taret thengnare active case sahum kun sure haiba paw Morning Bell da ahan ba headline toduna phongli Covid ki positive case samri kungi manungda Imphal West khaktadagi sani taruk yauri haiba paw sanali bakta ahan ba headline tawri Covid ki case tapna hengalaktuna ngarang anoba case humbudra taret thengnare haiba paw Sangai Express English ta ani sub headline tuduna phongli Covid thengnanaba state government na akan bathabak lokhatle haiba health minister Dr. Sapam Ranjan phongdoki bawafam People's Chronicle da ahan ba headline tawri Oirakpa yaba pumnamak thengnanaba sem sare ngasidagi booster dose lemna kapa hawragani haiba health minister Ranjan phongdoki bawafam pongnakfam da ahan ba headline tawri Samanga humpunipan test tobada humbudra taret positive oikhi haiba paw Sangai Express Manipuri da ani sob headline toduna phongli Naha sing sana khona bada hengna pungning sing silhalabadi drug tagi lapthok pangamgani haiba si minister na phongdoki bawafam irei bakta ahan ba headline tawri District level Khelo India Center singda phan khusinakre Class 10 exam da mahiroi pass tobagi sang khwaidigi wangba lenga ki school singi headmaster Oza Singh reward piragani haiba si minister gi wafam Isel Express ta ahan ba headline tawri Khelo India Center singda CM na grant ki senfam khusinakre Puari CM ki ba school gi Oza Singh reward piragani haiba si minister na phongdoki ba wafam naharol gi thodang da ahan ba headline tawri India ki ahan ba monkeypox case Kerala da thengnare haiba paw Sangai Express Manipuri da ahan ba headline tawduna phongli Manipur ki former amasung sitting MP MLA singi High Court ta police ta pikhalakpa affidavit ta sitha nanthaba mayam yaurabra haiba paw huyelan paw da ahan ba headline tawri Dimapur dagi Kohima phawbagi highway da ngasidagi August 13 phawba transport gari sing sathok sasin tawba thingjin khre haiba paw si asida ani sub headline tawduna phongli Senapati da BDF singi demand support tawduna BDF Guardian Association na sit-in protest athakre haiba paw Senapati da phongba Hills Hornbill Express ta ahan ba headline tawri Marang singi singni khaibigi thudoka mari lenana expert singna official report sing pikhat khre haiba paw si asigi ahan ba lamai da phongli Khelo India mathau tahonaba district tara tarukta se minister na lupa lak manga gi se kusinakre haiba paw Surasanpur da phongba Masona thar da ahan ba headline tawri Tarani thoi suba Manipur Assembly gi ani suba sitting July 15 dagi August manga fawa satharagani haiba paw jila asida phongba nation tuhil tuda headline tawri Tamenglong district ki sakut thaurangi wafam khananaba Relief and Disaster Management Minister Awangbo Niumai na sababati oituna ngarang mifam pangthok raiba paw Tamenglong da phongba Ganphu Mel da ahan ba headline tawri paw ase jila asida phongba Tamenglong Times ta su ahan ba headline tawri Rongmai Zatigi consultative meeting Imphal gi kaisam thong da pangthok raiba paw se asida headline tawri Nolini Thagasari Dwijamani arobeda maroiba paw amukhana Lebak asida numit humbudra mangani chupna sahi tara nipan gi mathakta leiba miyosingda precaution dose lemna kapa ngasidagi hawragani Rajya Sarkar ki singi lujingba sing amati miyam gi numit tongan bajila singi district administration na sinduna ngasi pangthokani Amashung Malim ki lepak humpu humdoida monkeypox sandokpa thengnare Bharat tachu Kerala da leina asi thengnarakpaga loinana Haksel Mantralayna leina asi laksinaba akanba thabak lokhatle pawlojare